ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ BJP ꯒꯤ National General Secretary Ram Madhav Imphal da laktuna MP Ranjan okhrei BJP gi manung irang yengsingadawri Yai TV laukonda food park sawa yaroi haiduna Imphal More lambi thingdure police na irang adu laksanaba tear gas cell sing kapada myoi mari asopan nangkhrei Ain gi wangmada plastic sizinaba sing chairak phanghanaba thorang lokhalagani haina MPCV gi chairman L Radhakishore na haikrei Dharma gi mingda kangrup masel gi marakta machoi tana basiliba myoi singdagi section ba mathau tai haina amuko gi president PH Devana phongdokrei Amadi Sanapati District ki Sarana Mai Kaikho Khul ngasi fauba ana layeng sang ama fauba leitabana Khunja Singh Haksel gi lamda khudongcha daba kaya mayok na hori Kurumjari Times of Manipur News miyeng tabiri ba pumnam pu Elizabeth na taram nokjari hauzik miyam da pau sandok na pizari Manipur asi Bharat amadi Southeast Asia ga samnagadaba yamna maru eba mafam ama oiraklagani Bharat ki Prime Minister Narendra Modi na Manipur bu asuki matik khalli haina BJP gi National General Secretary Ram Madhav na phongdokrei Wafam asi ngasi Manipur State Film Development Society MSFDS ki holda handak pangthokiba Lok Sabha mikhanda inner da mai pakharba BJP gi mirep Dr RK Ranjan bu taramna opaki thoramda phongdokhibani BJP Manipur Pradesh na senduna pangthokiba thoram aduda Ram Madhav na makha taraduna state asigi miyamna party asibu nungsibiduna party na puthokpa mirepu mai pakhanba amadi MP ohenbiba sigidamak tawbiman khangba uchari state asigi ahanba oigadaba BJP gi Lok Sabha gi MP Dr RK Ranjan amadi Rajya Sabha gi oina Babananda BJP gi history da mayek lana iduna lehoragani Haukiba chahi mangagi report card Bharat ki miyamna mayek sengna yengle card adudagi khangba ngamle Modi gi sarkar asina Bharat miyamgi yaifanaba thabak kaya tawre haibasi maram aduna Modi bu anirak shuba Prime Minister oina Bharat ki miyamna amok purakhibani anauba Bharat ama oina ba hauzik anauba thorang kaya yatpa hore Amaromda Bharat amadi Southeast Asia ga afaba mari thamnaba East haudokpaga loinana Manipur ngasidi yamna maru oiba mafam ama oire State asigi miyamda kanaba kaya fanghanba ngamlagani Chawkha thaurangi lamda hena thabak pangthoknaba ngasi kariba MP ani asina Modi ga punna thabak tawminaba honasi haiki In 2022 when India completes 75 years of its independence another BJP Prime Minister Narendra Modi ji will hoist the national flag on the Red Fort this time and again mark my words when India completes 100 years of independence in 2047, again it will be a BJP Prime Minister who will hoist the national flag from Red Fort. We are going to have a very long innings in this country. We are going to take this country from a developing country to a new India and from there to Vishwa Guru. Chief Minister N. Biren, BJP Northeast in charge Ajay Jawan, BJP Manipur Pradesh ki President Su Oriba Rajya Sabha ki MP Khetrimayum Babananda, MP Oiraba Dr. RK Ranjan, Cabinet Minister Singh TS Biswajit, TS Shyam Kumar, TS Radheshyam, Nemcha Kipgen, V Hankhalian K Shyam MLA Singh Amadi, Congress agi BJP da yaurakhiba MLA Singh O Lukhoi Khetrimayum Biren, P. Brozen, Y. Surchandra Amadi, BJP ki tiketa karakhiba MLA kayasu saruk yakhi. Ram Madhav amadi Chief Minister N. Biren aluchingduna nauna BJP ki tiketa karaktuna MP oiraba Dr. RK Ranjan bu khudol potpiduna ikai khumnaba utkhi. Chief Minister N. Biren haikibada handak Lok Sabha ki election asida state asigi oina Congress na fangba vote ki chang asi chada kunmarini aduga BJP na fangba vote ki chang na chada kunthra marini state asigi miyamna party asibu nungsibiri habasi masina takpani state asida matam gi oina lakpa issue kayada National Secretary Ram Madhav Northeast in charge Ajay Jawan Prime Minister yauna center ki luchingba singna hona bibadagi loishinbiba asimak na ngasidi state asida peace amadi development lakpa ngamlibani
Sarkar asina miyamgi yaifana bahonabada ningba thungdaba kaya leibasu yai adubu miyamna apambasing adu ningthina phongdokpirau miyamgi yaifana ba honazariba sida kanagumba kharana yaikhai thingaina ba honadabasu nate State asida ngasidi santi leiba lamdam ama oire miyamna party asibu thajaba thambiduna mai pakhan bibagi damak state asigi miyambu ngamkhai leitana thagatchari haiki minute by minute problem issues masa lakpakanda mai dilangsin biriba Ramadhab ji Ajay Jaman ji ada center da leiriba Ramlal ji mayam si tawrkanda national president gi level da home minister gi level da matam gi Manipur gi issue si prit tawrga ngasi sahi ani se khoi inna lay phambani inna lakpangambani aduna party si ge sugumba BJP party si ge yam nationalisms oneness अमन अमद खेना बलेटबा नरेंद्र मोदी जी की सबके साथ सबके विकास ngasi अमुक भोट कारम मतुंदा सबके विश्वास है थाजब मांगनदब अदुमुरी पोसक ngasi BJP Manipur Pradesh ke thaupuba sing karyakata sing amadi mandal kayadaki lakpa mioi kayana thoram aduda saruk yakhi nauna MP oraba Dr. R.K. Ranjan hakibada State asigi miyamgi apamba khangna thabak tauge miyamgi thajaba manghandana bahonagani State asigi yaifatharang kayagi project sing sarkar asina center dagi launa bahonabada pangba yaba mateng su pangani State asigi miyamna mahakpu nungsibiduna MP ama oina thagat pirakpagi damak taubiman khangba uchari haiki Naminaraga akhoi na ngasi Manipur da ahan boina Bharatiya Janata Party ki Lok Sabha ki Mikhalda mai pahan bigidamukta aina mayam punamukpu amuka na kokno na kuramjabaga loinana miyam ki thajabado mangdana ba khona bada madu bisu sakti pibiyo haidana ai kuramjari Yai TV local da Manipur Lengakna National Sports University ka mari leinadaba project amata paikhatpa yaroi haiduna rally yauna khongjang kaya sangsin khrabasu lengakna tabidabagi miyamna ngasi Imphal More lambi pung khara thinglure police na tear gas kaptuna khongjang loising tankhaibada nupi mari asopan nangkhre nupi mari amasung nupa manga police na fajin khre District Magistrate Kakchingna Yai TV local gi akoiba mafam singda CRPC dara chamaga nifu mari gi makhada athingba thamkhre Hiramasida Paudamama. Yai TV local da National Sports University natana atopa chawkhatarang amata paikat payaro haina miyamna khongjing changsin khre. Ngasi ayuk angan badi hauduna Yai TV local area gi masing yamdo miyam ama tholaktuna Langthawal gi National Highway 102 Imphal More lambi thingduna khongjang changsin khi. Tungda Thawal amadi Kakching gi masing yamlo police personnel sing thomjilaktuna lambi thingba gi khongjang adu handoknaba wari sanakhi. Wari sanaba aduda miyam amadi police ki marakta yanadavadagi police na tear gas cell sing kaptuna khongjang loisingbu tangkhaikhi amadi hanagum lambi da gari chelhankhi police na tear gas kaptuna tangkhaibda miyoi mari asoka pan nangkhre soklo miyoi sing adudi kaisam ibema chahi 35 mapuroiba ke ibungo haubijam ibemsa chahi nimfu mapuroiba H Raju kangujam sundari chahi 30 mapuroiba A Asa Kumar amasung wangkhaimyum Jeneton mapuroiba Borot kawe makoi marimak district hospital Thawal da pukhatuna laikan nakre loinana sanasam Rajeshwari mapuroiba Kumar gi yumsu police ki tear gas na panduna yungi jinga amadi phaglang akaya toi nangkhi iramasigi matangda Yai TV local da National Sports University nataba project amata tauroi haina lengang thaza pigadabani haina 44 Yai TV local land donors association Langthawal khunaugi maikai dagi phongdokhiba laikhrabani ngasi khongjang aduda sarugya khivi nupi amana ingkumja lisingani tara marida matam adugi lengangna Yai TV local da National Sports University sagani haina wareb lokhi madui tungda local asida law uzariba lomi sing amadi local asigi akoibada khundariba khul singi khunja singna kendra sigi MLA Pawnam Brojenna khunja sing government gi service pigani National Sports University gi 0 km da acre point kun pak chawba yum mayam ama sarga model village ama oina semgatkani haibana chingba thajaba kya su pikhi ngasidi National Sports University su atopa mafamda sakre ya TV local dana ekar chama pak chawba mega food park ekar chama yankhai chawba logistic park amasung ekar chama pak chawba jewelers park sagani haibagi thorang tawribasi khunja singna yaba sungam loi haiki 44 lakon jai TV jida Sport University sabine na akhoi bu lamje nampu sasanda government na lausan bire ado akhoi Sport University na taba mahut ama industry ama linkhalani na akhoi Langtaban 44 jai TV jida haibire aduna akhoi university na taba topa amata saba yaro haina akhoi numi humni drana phamjabani adui matungda ngasi akhoi na ban tawge na tawjama matamda security ngai na akhoi bu
dandi pibidana tear gas kaptana mi amon sole me amon phabire aduna akhoi am penjade akhoina akhoi gi dabi phangdribo sports university gi ma phamjida akhoi gi lampi dribok ti akhoi di khongjang changjang gi ni sabaju yaroi government akhoi bu nam phu thajanda minam biraga marai ani longa akhoi gi lambu munbi bani aduna akhoi gi 44 ITV khunau da sports university natana atopa project anta pakhapa yaroi Numi nini humni gi mamangda DC Thawagi pautang matung inna langthawal khunau gi yumlakta demarcation tawbagi thabak chathaba hokre masi su yaningde laingak ta khunja singda wari sanaduna tangtaba warosin ama puroktre fawba demarcation gi thabak lepiu DC na khunja sing gi apamba phongdok nabagi tanja su pibi khide miyam gi apamba si phangde fawba makhatana akanba khongjang kya changsing thigani hairi Manipur Oncology Society MOS Imphal District Police Bisnupur amadi Bisnupur Badminton Club ka kusam naraga Nomagi oiba free cancer detection and awareness game ama Bisnupur Kaithel da leiba Ibudau Yangoining Thau Community Hall da ngasi pangthokre. Thauramadu da athoiba mithunglen oinam AC gi MLA oriba amasung Manipur Pollution Control Board amadi KVIV Chairman L Radhakishore Singh Bisnupur Police ki SP Hobson Sapam Additional SP Operations KS Hayes Manihar, Additional SP Law and Order Luikham Lamio, SDPO Bisnupur Lakshmi Thingbai Zamna, Athoiba Mithunglen Singh oina saruk yaki. Ke Maduda Department of Radiotherapy RIMS Professor Dr. Y Indivarna Luchingba Dr. Kuntragi Tim Amana Mioi Chahum Lomda Medicine Gynecology Surgery ki hiramda layengki amadi hidak langtha kayasu lemna pikhi. Thauramadu da saruk yakhiba MLA L Radhakisorna ngasi pangthokliba health camp asina cancer bu nganna detect tawba amadi mioi kharadi checksin hongnaba maram oiragani. RIMS amadi JEM organization singa puna khusam naduna pangthok liba thoram asi lenga ki afawa khongthang amani makhata na chingi district singda su pangthok haningi plastic ki polam sizinabana cancer oirakna bagi achoba maram oinaba miyamna plastic sizinaba hanthana ba honarasi plastic ki polam sing sizinaba thingnaba aingi wangmada plastic sizinaba sing charak phanghanaba thorang lokhalagani haiki Plastic kanagumana sinaramba kanagumana puthok sin toba natre hergana supply toba masida one time mi amada lufa lakh ama chahi ahum jail piba bot animak piba punishable lei hai se koi haijabani mase koi tawdi hai taseng budi koi tawi adubu praja singhi te yari makhi koi awareness piraga akoina direct punishment piba hai se praja gi su khudong thigani adum oina mak koi ngasi laina sing ase thoksila abanina makha tana koi maju thingna bagi ready dalai Dharma gi mingda Kangrup Masel gi marakta machoi tana basiliba mioi singdagi section ba mathau tai lamdam masada khundaminari ba Kangrup singi marakta nungsi chanaba lairabata chakhatpa lamdam ama ohenba ngamgadawri bani haina All Manipur United Club Organization Amoko gi president PS Devana phongdokre ngasi Lilong Bazar da MMWO na sinduna pangthokiba Islam lining chatpa Muslim singi achoba kumhai ama oiriba Idul Fitr gi thoram ama saruk yaba lakpada phongdokhibani mahakna makha taraduna mamangai yamna ngalingai matamda Brahman singa sokna samnaba yade haiba wafam kaya lerambadu ngasidi aikhoi amatani haiba wakhalon aduna liching oiduna amana amagi kumhaida saruk yaduna nungsi chanana hingli Kunaya sada nungsi chanana hingminari bak furup Kangrup singi marakta lining laichatna khenaba thamna ba honarakpa singdagi section ba mathok tai haiki Ganda akoi apunba amarom da changjelaga Manipur si puna ngangmina si puna chenamina si phattaba thabak tawgum si phattaba thabak tawriba mayam chingching mayokta akoi puna lemina raganda yamna tangdu laita ba haureiba naha singi punsi kannanaba tungi miron kannanaba honabagi maikai romda akoi puna changsin mina si haiba appeal si tawjari ngasi pangthokiba Idul Fitr gi thoram aduda UCM gi president Sunil Karam amadi Imalup amadi tongan ba CSO singilu chingba singna saruk yaki Punamakna mai magi thorom singsi yauminadana dharma maga dharma gi ikai khunaba utpa mi maga gi ikai khunaba utpagi akhogi sumba akhogi itki thorom amane khali hairiba it thorom asina Manipur miam amsu prithib de lairu miam punamak ingthaba shanti laiba adugumba irei pak ridamama akhogi Idul Fitr asina porkani habase asetpa thamjari Furup amana amabu Kangrup amana amabu masak khangnadaba karigidamukta aikoi cultural events sing nat ki oiba natraga lighting ga mari lainaba thorum sing ase pangthok libano khangdaba aigi
aigi oiba potuda kanna yungsan gitana atopa ubu ngamdaba adubu aikhoida tasengnamak thambiramiba aikoi kudimak aigi yumlonaba aigi neighboring tribes aigi yumlonaba leiba fruipsing aigi yum koi laiminari ba kudimak se nungsin chanana laiminaba madugi aikoi kudimak ki apun balising adu lakna ba takpiramba adugumba senglaba tha sin loisulakpada anoba thana lakpada koi mupundana anoba mari ma sakatna ba hona bebiki damakta MMW obu amukana thagaso phongdokchari Leingakna miyamgi yaifa thaurang kaya paikhatkhrabasu amadi hakselgi lamda ahenba midyeng thamduna thaurang kaya paikhatkiba tarabasu chahi lisang sitna khun kaya ana laying sangi khudong chaba fangdaba yauri masigi manungda Sanapati districtagi 70 km rom chatlaga leiriba Saranamai Kaikho Khul asida ngasi fauba ana laying sangam mari leinaba primary health center doctor amadi nurse na chingba amata leitabana ngasi su khunja sing kham thengna awaba chaitheng ama mayok na hori Hiramasi matangda lengakna mateng changbiyu haina khunja singna phongdok narakli Hiramasi matangda Tom TV ki akhanaba pauda mama Senapati headquarter dagi kilometer humjarom changaga leiriba akhoigi Seranamai Kaikho hairiba khulasi supna dagi Tadaubi bazar dagi kilometer 15 khaktamak changlaga leiba yamna nakna leiba khun amani hairiba khul asida ngasi phawbada hakselga mari lenana ana layeng sang karigumba amata sarkar gi maikai dagi ngasi phawbada higher authority sing laktuna mafam asida yengsinba leitri hairi khunja singi maikai dagi tongan tongan ba pendaba kaya phongdokna rakli akhoi khusi khun leiriba sisida phuba maiba adu Saranamai khunna chauba tungjoy adiki tungam asigi tasing namati center oibini adu onama orabisu akoi gi mafam ase health akoi hakchang health doctor ki facility medical facility se yam wabani miyama nare haridi bora dagi puraga mi miyamna khongna puraga akoi pawmate health center anak koidi anak pa se 10 km male adu khongna puraga yam man chapni de hojik de khara gari maram adu lambi kharam da khara din dungai rakhre adu bo hojik hoju akhoi yam wan lairi angang sing immunization sing chu nupi mayam chu pura chatli khongna pura chatli adu ada yoba pam tam da baro henna chakre adu lakpa matam da yam adu da ngaiba mu lakpa adu da bera yam kare angang sing nupi sing angang pura ga khongna pura ga chapa habiti yam wabagi thabakni akoi khunsinda doctor su lete nurse su lete medical che health worker su lete adu yam wabani khongna pubni na akoi primary health center nakpada pu matamda lambi da chum asi bu jawi adu awa asi masi problem je yam the akuina akoi handagi dum thena rakre aduna akoi gi sarkar na orisu kari orisu akoi khun asi awa che medical facility maramda jingsim binduna nuksina jingsim pirabadi yam haraguni hana request toningi hairiba Seranamai khul asida hakselga mai leinaba karigumba PIC na chingba doctor nurse amata leitabana maram oiraga ana layeng tholakwa matamda lamakhangda thawai thagiba khunja kaya ama yawi haina khunja singi maikai dagi pendaba kaya phongdorakli hiramasigi matangda mari leinaba sarkar gi authority singna yengjanduna athuba matamda PIC hangdokpa haibasi khunja singna khwaidagi khawrangna ngariba mikup amani haina phongdorakli camera person Ojit Kalonena Paurumjariba video journalist Bisorjit Times of Manipur Saranamai Kaikho Imphal East District ki Seloi Langmai Chingda Lining Thau Sanamahi Thogal Kanglupna Semgalakpa Lining Thau Sanamahi Kiyo ngasi sangaduna miyamda khusinnakhre Lining Thau Sanamahi Thogal Kanglup amadi Foundation for University for Sanamahi Culture na mapungoiba thodang loduna Chahi tara humdoi hena changna nongmaijing chingda sangka kiba Sanamahi Kiyo ngasi Chief Minister N Biren Giloina be nongthombam ongbi hiainu amadi angom ningthau amubina maikhum hangdokhi Sanamahi Kiyong adu kabui amaibana sangkaraba matungda miyamda Lining Thau Sanamahi da khurumnakhi Paugi marakta naten ba break ama lauzari India ki top university singi marakta ama oiriba Assam Downtown University Guwahati the engineering management nursing pharmacy hotel management paramedical the ming chanbining ba singna setful oidringai da ngasimak lakpiduna ming chanbiyu admission office Assam Downtown University Babupara Bosemlerak Imphal
Admission open. Admission open. Lagiba session 2019-20 की class 11 science में चन्नबगी दमक International Modernized Academy इमा नोमेबुंग पुराना राजवाड़ी दे admission form थाजरे. Mamang the subject toppers in Putopung Namkraba, Council of Higher Secondary Education Manipur the affiliate Tauba School ni. Direct admission की kudong chaba pijari. Karason Mahiroi Singh Power School si the Sanglak Padagi. Awang the Thak the pass the Honmangam Libe School ni. International Modernized Academy ima Co-Educational Higher Secondary School asina ahan bala ko the kudong chaba pijari. Akag na basik karakaptani. Hen ako pa marol kita magtanabiyo. 7005-924-656. Baubsen Jariba. Managing Director, International Modernized Academy ima Nomoibung Purana Rajbari near Kushum Oil Pump. Manipur ki ahanba 24/7 cab service oriba lamjingba cab service na miyang ki seba da leijari apamba service khanbiyu economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maru oina Senapati Ukhrul Churchanpur Kakching More Chandela chingba sing Chananabagisu ataba mamalda book to wiba yaragani. Manipur gi mapan gi lamsing haibadi Guwahati, Silong, Dimapur, Silchar na chingba sing chananabagisu book to biyu loina na luhongba amadi atopa thabak thorom ki damakta su akhanaba discount pizari. Hena kupa marol ki damak contact to biyu aikhoi gi contact number 1800102795 natraga 8794613154 ꯑꯩꯈꯣꯏꯒꯤ website www.lamjingbacaf.com Break matungda taram nokchari Moirangthem Ibotombi Memorial Charitable Trust na sinduna Hairo Kendra gi manungda leiba Manipur lengaki makhal amadagi pension fangdriba ahal lukhrabi amadi Disabled singda punna miyoi lising amaga chamaga marifuni thoida trust na tha taruk khudingi piba lupa lising amaga chani gi pension gi senfam ngasi Hairo Kendra gi manung chana leiba Sikhong Khunau Community Hall da yenthokre Hairok AC gi tongan ba mafam kaya dagi lakhiba miyoi lising kaya na saruk yakhiba thoram aduda Wangkhem Jilla Parisit ki nominee member KA Soba Sikhong Sekmai Municipal Council Ward number 6 ki councillor Rasida Ward number 8 ki councillor Hemlata Devi Hairok Nagar Panchayat Ward number 379 ki councillor Singh N Dilip Singh KS Jayanti Devi amasung PE Premjisu saruk yakhi Thoram aduga mari lainana wangangbada trust ki chairman su oriba laikhidraba Moirangthem Ibotombi ki machanupa hanagi minister M Okendrona Manipurda ingba tappa manaba khunai ama puraknaba honabada Ibotombi Memorial Trust nasu achoba thodang laurakli masi oiraknaba honabada Hairo Kendragi miyamgi achoba thodang yauri haibada haimanba thokloi Ibotombi Memorial Trust na mihat mipun leitaba ing tapa khunai ama oinaba hokhiba chahi kunmari asi lauduna lakli Trust asina khunai asida ingba tappa purakna bahonabada lauriba thodang asibu lengakna sak khangbiu haiki Yang kudung caba hingbada, yang wana hingba. Adum nabi mungkin dek kagak lagi pada masih coba kami kira ni betul di Memorial Trust anahayam kau sina charitable trust sina kena dengar. Matam kuina haidoktana leiruraba lisingani tara humdoi Police Constable Batch ki result mamang chahi ki December kuni thoida haidokraba matung medical check-up amadi verification process loina loikhrabasu hauzik fawba join tawhandana thamba candidate singda awaba kokpa ngamdana leiri maram aduna athuba matam ki manungda lengakna miyoibagi minungsi yengbiduna thabak join tawhanaba thorang paikhat piu haina successful candidate of police constable male lisingani tara humdoi batch guardian association ki cherol amana lengaki pukning chingsilakli Andro Kendra gi manung chanba ningthem khuldagi itham Moirangpurel taba lambi asi haukiba chahi taragi mamangdagi semjin binaba lengakta maikai adom gi khunja singna kayarak hana haikhrabasu tabi dabagi mayokta khunja singna handakta numit tarani hena lambi thingbagi khongjang sangsilabasu lengakna thoksabidrei Maram aduna maikai adomda laibiba lengaki oiba pochai sing athuba matamda lengakna loktokadabani haina
Nongdam Khulgi Hanagi Khulakpa Ramthing Jazona Fongdokre. Ngasi Paumi Singa Unava Amada Mahakna Haiki, Maikai Yadomgi Khul Kuntaruki Maru Oiba Lambiasi Semba Hauramlaga, Matam Sangna Lepkibasi Yaningde Haiki. Making Ashiki Manungta Sarkaki Poten Mayam Property Labor Mayamashi Hontopi Gro Masita Hontopi Gravity Equa Topang Tokpa Area Ki Kunkan Kuntaruk Ashiki Pracha Nupi Nupakaya Kante Equa Soro Shengini Aduna Masita Haye Numiga Sita Pote Mayamashi Putotrati Equa Toba Togani Gari Togutara Pracha Maya Napamba to Chatakani. Manipur Rifles Association ki makada lariba Sutar Singna TADA Fangde Haibasi Achumbani. Association ki audit statement of account pass tauba ngamdabana fangdabani. Masigi achauba maramdi team manager Singna report pisilaktaba Sutar Singna competition card submit tauраktaba amadi Chathok Chasin ki ticket suna piraktabana TADA pitokpa ngamdabani haina Manipur Rifle Association ki joint secretary N Rajendrona ngasi Paumi Singa unaba amada fongdokre. Mahakna haiki Kumalampakta lariba Sutar Range asi Yas Department gi Tha amada lupa lising amamam piraga waibani. Yas ki shooting coach retire taukiba amadi Lok Sabha election ki code of conduct laikibana shooting range asi matam khara hangludabani haujikti hanglei haiki. Nungmai si wairaga kap haitare. Ako Yas Department ki waiba mamanam ki waiba asi gumba singsidi. Ako makoy di upay lite. Ako ju Yas Department ako ju pressure pi. Nungmai do khara pibiu angang singi yenga ko lagana. Makoy na mo haire. Sumaina range officer de pension jagare ko ken. Handak amu hape. Adu akoy na nungmai si pi waire hujik su moina akoy na nungmai hen over togdri hujik phog dedra. Yaraga di aina appeal togjening badi shooter singda. Masa gi nungmai leba. Nungmai wairaga kapa nupasina kadung du suma international gi thakta. Yobada yamna wane na ai sana khanjaiba masi yam laibak thibani aduna badminton sanare racket leiba taba hockey sanare hockey leiba taba nungmai leiba taba ne aduna yaribi makai akoina kaino singsida akoigi nungmai si waina debida aduma masa na nungmai si leiraga kholaga angang singdasu misguide tobidaba. Child Welfare Association CWA Awang Khudong nasinduna ngasi Awang Khudong maning lekai da leiba EPA Community Hall da chahi asigi oina bosem amadi kosem na loba class 10 amadi 12 ki parikya da mic pakraba maikai adongi mahiroi sing okpagi thoram pangthokrai thoram aduda chief guest oina saruk yakhibi oza mutum ombi ruhinina tungi yumbi oirakadoriba mahiroi singbu aikhoi khudimakna makhong sombiba mathau tai. Mama mapa oiba singnasu macha singi apamba adu karino haiba khangdoknaba hotnabaga loinana afaba maikaida punaba honasi haiki. Mai tamlibasi government gi thabak phangnaba khaki natte nakhoi tungi punsida saukhatpa wakhal loksing henganaba amadi khunai asi saukhatpa maikaida porganaba gidamaktani nakhoi gi tungi mahi masing tambadasu makha tarakpadasu ngasi gi asidagi henna Wangna pas torokpa amadi sakhatpa afaba oirasanu Chaliba chahi asiki bosem amadi kosem na loba class 10 amasung 12 ki parikya da Nambol Higher Secondary School gi mai paklaglaba mahiroi sing harau tayamna okpagaloinana ahanba Sinam Sunilal Memorial Award khusinaduna pukning thawatkrei. Chahi khuding pangthokadaba Sinam Sunilal Memorial Meritorious Award asi Lekhidraba School asigi principal oramba S Sunilal Singna school asigi mahiroi singidamak hotna jaramba kaya adubu ningsingba amadi ikai khumnaba utpa oina Lekhidraba principal asigi imung manu trust amadi school gi authority na khusamna na sinduna school asigi auditorium da pangthokiba thoram aduda school asidagi class 10 amasung 12 ki parikya da chada humfu hena fanglakhraba letter mark fanglakhiba mahiroi na Humfutra Humdoida category Taramathoi Khaidokuna Selgi Mana Amadi Achamba Khudol Posing Piduna Mahiroi Singbu Pukning Thawatki. Jauh kuntari persentage yang nawang naba fajana pasong naba satrana su akan bawa nabiu.
ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯗ ꯄꯨꯟꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯍꯤꯜ ꯂꯤꯗꯔꯁ ꯗꯦꯒꯤ ꯊꯧꯔꯝ ꯂꯩꯕꯥꯛꯀꯤ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯗꯒꯤ ꯌꯩꯊꯣꯛꯂꯦ ꯍꯥꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯡꯊꯧꯖꯝ ꯖꯤꯑꯣꯐ꯭ꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯊꯧꯔꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯊꯥ 10 ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ 33 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯟ ꯂꯩꯈꯤꯕꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯩꯉꯥ ꯑꯁꯤ ꯍꯦꯛ ꯄꯥꯏꯔꯛꯄꯗꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯍꯤꯜ ꯂꯤꯗꯔꯁ ꯗꯦ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ Mahut Minister Shyam Kumarna Muda ICM amadi Lamsang Gram Panchayat ka khusamnaduna World Environment Day gi saruk ama oina ngasi Imphal West gi lamdengda leiba Solid Waste Management Project site Bid Air Pollution haiba thimda uchara kya thakre uchara thabagi thoram aduda mari leinana Mahut ki Minister Shyam Kumarna uchara thabagi thoram khaktan numit asida pangthokpana loibanate Makhatana yengsinbiba mathau tai handak chahi asigi oina hauzik fawbada uchara lising taruk thakre ngasi thariba sing asi maikai adongi miyamna hingnanaba midyeng changhangani haiki Paugi maraktana atenba break amamok lawzari प्रधानमंत्री कौशल विकास योजना PMKVY की मखादा टेलरिंग एम्ब्रॉयडरी हैंडलूम वीविंग डाइंग वापिंग टेक्सटाइल डिजाइनर सिंह फ्री ट्रेनिंग पांगथोक सगदौरी ट्रेनिंग सिंह याविंग बसिंगना KB Philanthropy 5 की वेबसाइट www.kbphilanthropy.org रजिस्टर तौबियु अकोपा मरोल की दमक कॉल तौबियु 0385242741 नत्रगा 8118936684 नत्रगा 8794276615 Vigyo Institute of Management and Information Technology affiliated to Manipur University Kanchipur BBA amadi BCA gi oina chahi ahumgi dual certification courses 2019-20 gi damak admission hauzare coursing asi tambada DCA Triple CA amadi Tele gi short term course ama lemna tambagi khudong chabasu pizari BBA amadi BCA gi oina lakliba July thadagi class hauzaragani adai khudong chabasingdi state of art infrastructure well furnished and equipped classrooms qualified and well experienced faculties visiting faculty from industry and academia placement cell computer lab with internet facilities library canteen conference halls and playground Agaknaba seat masingni amadi hostel gi facility su pizari prospectus amadi form gi damak lengsen birau Vimit Sangai Prau FCI Road opposite MSPDCL office Imphal West Akupa marol gi damak contact tobirau 7005613687 natraga 7005845205 Ekoi gi website www.vimitinfal.com Email vimitinfal@gmail.com. Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. Note iski oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayengma college cha lakpituna admission to bihoro akakna basitni. Break matung da taram nokchari makha taba pauda
Tangkhul Naga Valley Students Association asinduna chahi asigi oina bosem amadi kosemna loba class 10 amasung 12 ki parikhada mai pakraba mahiroi sing okhibaga loinana career guidance ki thoram ama ngasi New Canaan Village ki Community Hall da pangthokre thoram aduda Canaan Village ki akoibada leiba tongan ba khul kuntra nithoidagi lakpa mahiroi chanirom da achamba khudol piduna pukning thogatki thoram aduga mari leinana TNVSA gi Assistant Finance Secretary Honam Kasungna thoram asi mahiroi singna class 10 amadi 12 parikhada mai paklaba matung kari karamba lamda chatkani haibagi chamamnaba kaya adu kokhanabagi pandamda career guidance piba oina pangthokpani thoram masida tongan ba khul kuntra nithoidagi lakpa mahiroi singna saruk yari haiki Satra singje pass saukhram matungda means metric thakhram matungda or natraga higher secondary examination pass saukhram matungda magi tawpham haide pandam do ai kari tawdra haiba chamamnaba angang oibnina adogi career guidance oibagi damak oina main target oina daman pangthok jabni akoi leijana pangthok nate mayamna sel dagi hona natraga energy mateng pangdana akoi gi ngasige felicitation program je pangthok jabni haje hajaningi Churachan Higher Secondary School Imphal Administration amadi CCN Forum 1996-1998 Ningsing Marup Lising Ani Batch amadi Charai Firena Puna Kusam Naraga Handak Pangthokiba Class 10 amadi Class 12 ki parikhada School asidagi position Fanglakiba amadi Science Arts amadi Commerce da Makok Mathang Takraba Mahiroi Singda Sel amadi certificate piduna pukning thawatkhre thoram aduda school asigi principal S Indrani Devi A Urmila Devi Y Zoina athoba mithunglen sing oina saruk yakhi thoram aduda school asidagi haukiba mahiroi singna school asibu hena fagat hanaba amadi mahiroi singda pukning thawatpa oina interaction tawhaningbagi apamba fongdokhi Principal ki oiba warol piraduna S Indrani na school asidagi haukiba mahiroi singna function asibu mapung fahan bibagi damag nungaiba fongdokladuna private school ga changdamnabada science ki stream da mahiroi masing hantharakpa asi nungaite haina fongdokhi Chahi asigi bosem amadi kosemna loba class 10 amasung 12 ki parikhada mark wangna fangduna mai pakraba Wangoi Higher Secondary School gi mahiroi singbu harau tayamna okpaga loinana achama khudol piduna pukning thogatkre Ningthauzam apokpa welfare committee na sinduna school asida pangthokiba mahiroi sing okpagi thoram aduda handak New Delhi da pangthokiba National Cycling Championship da silver amadi bronze medal lawrakraba School asigi class 12 ki mahiroi yumnam thazabu achamba khudol piduna pukning thogatki loinana sahi asigi best teacher award lisingani tarani pan taramapanna school asigi MIL department ki oza and kunjarani da kusinakhi school asigi meritorious weba sadra singda prize pibidana hena pukning thogat pidana hena mamang dasu dum tawduna lakpi handak su yam pajana chathabiri ko masigi damakta su inthojang pubagi sinbi langbiri ba mayam singbusu aigi taraptagi school asigi taraptagi thagat puktukjare Konthauzamda laiba Free Progress Academy gi oina chahi asigi bosemna loba class 10 parikhada mark wangna fangduna mai pakraba mahiroi singda sel amadi achamba khudol piduna pukning thawatkhre ngasi school asida pangthokiba thoram aduda Panthoibi Housing Finance Company Limited ki chairman TH Hemo school asigi principal L Indra Kumar na athoiba mithunglen sing oina saruk yakhi Tharamadagi President ki oiba warol piraduna school ki principal L Indra Kumar na school asi kumja lisingamaga chamapanga marifu mathoida linkhatkibani ahanbo oina kumja lisingamaga chamaga marifu tarada school asi class 10 fauba tambagi ayaba fangki matam adudagi hauduna school asina leptana first division da pass tawkraba mahiroi singbu lepa laitana miyamgi mateng daga loinana pukning thogatuna lakhi hairi Sahi tara ni thui dagina tara ga nipan bhogi manungda mi oiba amagi afaba lamchat sajat mi oigena khaladi hariba matamjida mi oi hogadabani madugi matungdadi isa na chacharagadamni hariba sahi tara ni thui dagina tara nipan bhogi manungda nisa sijanadaba labye fair gi laina su handaba adu waragadi punsida mai pakpa mi ma habedo soidramki oigani Milestone delay oraba angang singgi oiba training cum interaction program ama ngasi Uripok Rims Road laiba Arbery Foundation ki office sa pangthokre thoram aduda saruk yakiba yoga and
Nature Care Home gi Assistant Consultant Dr. Priyoberta Maivamna autism na naraba angangsing luna chana tawbiduna massage tawba changi. Adum oinamak massage tawba sina angangsinggi mapanggal kanhanbada natana nervous system amadi respiratory system bu kankat hanba ngamgani haiki. Massage na tawgadu bitawak sidi haksangi body function angang sigi sakolok pikpadagi hona sakolok ma mature ko magi body function si normal ohen ba pangang kalan ba magi nervous system si kalan ba magi digestive system kalan ba magi circulation pasana to hanba respiratory system kalan ba si bone system kalan ba aduna masi mayam si sum nainaro matungda massage gi maru oiba keno sidi benefit sidi haksang ji bangan kana thambani aduna autism naraba angang singbu mirai bagi mota moibu fazana nusi janana loina biduna massage soibi tobi gadawni consultation fazana tobi gadawni haisi mayam da thamjari Haukiba chahi lising ani tarani pangi November amada Assam ki Tinsukia district ki Bichanimok Kherwari Bilesa Bengali nupa manga nongmaina kaptuna hatkiba thogdoka mari leinana aina thingkraba lalhonglup United Liberation Front of Assam ULFA gi lanmi ani National Investigation Agency NIA na fagatkre farava miyoi adugi mamingna Boval Muran Elias Tiger Asom chahi kuntaruk amadi Binanda Dahotia Elias Swades kawi makoi animak ngarang Tinsukia da leiba makoigi mayumdagi fakhibani Parava miyoi anidu ngarang special court amada puthok laba matung NIA custody-da numit 12 remand pikre. Ngarang Uttar Pradesh ta akhak araw galoina na sitkhiba uful puba nonglai nushit amada yamdravada miyoi kuntrok leikhidre amadi miyoi 58 henbana asopan nangkre thogdo aduda yumkai uwa kaya humdoki thogdo asiga mari leinana relief operation ama chathanaba mari leinaba authority da khangankre Panba yabadi Uttar Pradesh ki Manpuri district tasu haukiba sagol sen numit ki numidangda sitkiba nolai nushita tongan ba mafamda mamit khakpa amadi chekpal ningkhairakpadagi miyoi taruk leikhidabagi thogdok ta leikhidre haina State Relief Commissioner na phongdorakli Paugi marakta naten ba break amakatanga logzari Mahai Manipur da ahan moina UPSC MPSC na loba IAS IPS amadi MCS na chingba exam singi preparation khakta da yumpham oiba amadi hiram asida khang heiraba oja sing khakta na lamjing laptakpa institute ni mahai gi faculty sing asi UPSC exam gi experience leiraba masa gi subject ta mapung phana qualified oiraba oja sing ni Manipur dagi IAS, IPS amadi MCS na singba services ta mai pakpa candidate sing puthokpa haibasina mahai gi pandamni mahai na exam asiga mari leina ba course khudingma quality leina affordable oiba fees ta fangali hotna janingba thawai yaujaba mahiroi singidamak makhal kaya gi scholarship ki tengmangsu piri lengsin biraksi mahai Civil Services Institute Kwakatel Bazaar Nauka Hearing Aid Center Kumja lising ama chapan marifom doi ki hong chai kuntramanga hena Northeast India ahan hearing aid clinic mo ine lereklaba Nauka gi Imphal Center ma hangjere TV ma di phone gi konjel loinana nil khongum fam na tabangam da gi awab mayok na di bana al koding mag wabi rogano Nauka Hearing Aid Clinic tanga simak lengsim directuna completely invisible water resistant ama di rechargeable loida ba digital hearing aid hapiu tabangam gi pangal wala ba dong gi khang chana ba single power si tambio ai khoi gi leifam di Nagamapal Main Road Phogoi Sangbam Laikai near Community Hall mobile number na 6009545159 Hello Hello Pakhong ama chalake Chalune Chahi amagi plan tawge haradi O phau pambi thabiyo Okay Chahi taragi plan tawge haradi U pambi thabiyo Chahi chamagi plan di Ichabu afaba school da mahai tamhanbiyo Icha kaina afaba school haidi Lanai coaching tawbugi awaba lehendaba school du da adum changnai na coaching tawhanba Mama mapa ga cha manana warak watembi ba Gym aerobic dance football thangta Mamang da 12 exam gi topper su puthokraba khwaidagi chawba nanba khwaidagi phaba school Last ba khong Kari school no Slopeland Public School Khongjom chumabra Chumme yam khangi ko Yes Only Slopeland Public School Khongjom
ब्रेक की मतुंगदा ताराम नौचरी कुमजा लिसिंग अनि कुनिथोइदा पांथोकदरिबा नेशनल गेम्स की युम्बु ओइगदरिबा मेघालयदा सेमगत सागतपगी थबक खुमांग यांगना संगसिली सेमगत सागलिबा सिदा सेंटर न सोइदना मतेंग पांगलकनी हाइबगी थाजबा लई हाइना चीफ मिनिस्टर कॉनरेड के संगमाना फोंदोखरै ओमश्वालीदा सेमगलिबा मेन स्टेडियम अमदी गेम बेलेस सागलिबा मफम सिंग ngasi चीफ मिनिस्टर मसाना लुचिंगबा कांगबु अमा चतुना येंगसिनख्रै मेघालय गवर्नमेंट की टीम अमा दिल्ली दा चतुना गेम असिगी मतंगदा प्राइम मिनिस्टर नरेंद्र मोदी उनदुना वारी सानगदौरी येंगसिन खोंगचत अदु दिल्ली चत्रिंगै मंगोइनना चतखिबनी चीफ मिनिस्टर ना हाइखिबदा शिलोंग दा पर्सन विथ डिसेबिलिटीज की अखनबा स्टेडियम साननबा चाही अमगी ममांगदगी मिनिस्ट्री ऑफ सोशल जस्टिस का खुसमनदुना कन्ना होनरी येंगसिन खोंगचत अदुदा टूरिज्म मिनिस्टर मेदबा लिंडो स्पोर्ट्स मिनिस्टर बंटीडोर लिंडो अमदी तोंगान तोंगानबा मेघालय गवर्नमेंट की डिपार्टमेंट सिंगी ऑफिशियल सिंगसु सरुक याखी कांगबु अदुना गेम विलेज ताबा लंबी मनाक नकपदा लैबा इंफॉर्मेशन टेक्नोलॉजी पार्क अमदी असेंबली सागदरिबा मफम सिंगसु येंगसिनखी यामना तुजुंगनिंगाई ओइबा थौदोक अमदा खोइसाउनरबा मियामना फुबदा नुपी अमा सिरगा मचानुपाना थीना सोखरै थौदो असी असम की तिनसुकियादा ngarang थोखिबनी ममा मचादु मचानुपादुगी लोइनबी हातपदा चेनरमगनी चिंगनबदगी खोइसाउनरबा मियामना फुबनी हाइरी चाही कुनहुमदोइदा ngairibi mamong nupi rada tanti gargi asi bahakchang yumgi tengki amada phangbaga miyam horaktuna mama macha adu fuba horakhi मचानुपा अजय तांतीना थीना सोकपगा लोइनना मामा जमुना तांतीना हॉस्पिटल दा पुखतपगी लंबीदा लेखिदबनी हौजी अमुक सानबगी पाउ फंबिगनी ngasi more haino mokong laikai da leiba ima kondong lairenbi haraubungda taramapan suba arambam somarendro ningsing kumon thoramga mari leinana numit humni chumna chathagadaba nipalak suba state level cadet and junior boys and girls JB invitation tournament hogdokrei all manipur JB association amka amadi Maitei Council more anina sinduna pangthokadariba tournament asi hogdokpagi thoram aduda thangtagi sintak purel saikhom nodia mangang amkagi president okram manglem maitei social worker khuraizam ratan social worker laire lakpam birahari maitei general secretary and inaucha amadi mapi council ki president and bimolna athoiba mithunglen sing oina saruk yakhi thoram aduda saruk yakhiba singna thoram singi nungi oiba warol kaya piraduna thangta masana asi state government na recognize tobibaga loinana sports masana asi haujikti school ki syllabus ama oina hapnaba kanna honari maram aduna border town more asida leiriba school singna sports event asi hapnabagi apamba leirabadi association asidagi oza tharaktuna takpi tambinabagi thorang lei haiba wafam kaya masu fongdokhi Tentha Khongbal Welfare Association TKWA na sinduna May tara nithoidagi team kuntra homdoina saruk yaduna haukiba Tentha Khongbal Multiplex Ground da chathariba TKWA Trophy lisingani tara mapan gi ngasi sanakiba ahanba match da TAMFC Sektana Lisbon Luang Sangbambu Panjil ahum anida maithiba pikre aduga ngasi yani shuba match ki oina OFA Pungdong Bambu Samfavi FC Sapam na Panjil ani amada maithiba pikre haying sanagadaba quarter final match da Raghu FC Tentha Thambal Chinga amadi Wangoi FC aduga anishuba match na MYDA Mairen Khul amadi Z5 Hairo ani na sanaragani ngasi nungthil phongkiba pauchi singda kari kari maruba pau yaukibage habadu mayam punamuk mieng taminasi Kanglaipak ki Maira Imphal more lambi thingba ki khonggang kangsinba sing police na takthokpada mioi mari soglei mioi mapan phare Manipur sarkar manungi ungkhunaba sing taisinanaba BJP gi lusingba Ram Madhav thunglare Laningthau sanamai kiyo ngasi hongkhre Pandam Sahi sidagi forest department and lamdam asida uchara laktara thanaba pandam thamli Shyam Kumar Power painanaba honabada lal horakhibani haibasi haimanba thogloi Karam Shyam Laikhidrava helim hat ki yauna hat ki vanate chen badam masa mathanta yungi saijinda yashin badagi sivani committee apunba idul fitr gi chaglenda loop sing sarugya kre
Manipur mitop changlakpa thingnanaba aikhoi punna thodang lawminasi Yumnamcha Dilip Loisilakpada maruiba pau amukana pizari. BJP की National General Secretary Ram Madhav Imphal da laktuna MP Ranjan Okhre BJP की manungi irang yengsingadawri. Yai TV Lokonda food park saba yaroi haiduna Imphal More lambi thinglure police na irang adu laksanaba tear gas cell sing kapada myoi mari asopan nangkhre. Ain gi wangmada plastic sizinaba sing cherak panghanaba thorang lokhalagani haina MPCV ki chairman L Radhakishona haikre. Dharma gi mingda kangluk masel gi marakta machoi tana basiliba mioi singdagi section ba mathong tai haina amungko gi president PH Devana fongdokre. Amadi Senapati District ki Sarana Mai Kaikho Khul ngasi fauba ana layeng sang ama fauba leitavana kunja singna haksel gi lamda khudong chadaba kaya mayok na hori. Ngasi gi oinadi Manipuri pau matang se loizare miyeng tabiri basungbu amukana khurumjari.